ngasisu Manipur phong ba pause amada phong na khidabana maram oiraga hana phong ki ba pause deki maru iba khangka charaga update tawjare SOP ngak tabasing chairak pibana covid control tawba ngamgani hausik oiriba covid 19 ki laina laichat asi lainga khaktana thingba ngamloi laichat asi deki ngak thongna ba lainga na piba SOP ngak na chatrabade covid 19 laina laichat positive oiba amade laikan ba ngamdana si bagi masing nong manomagi hingalakani state asida numit coding ki positive oiba amadi si ba myoi ki masing engkalakliba asigi maru oibade SOP ngak na chatabadagini lamdam asigi miyam marakta laina asi paksana santhorikliba asi miyam ki mapamda covid 19 ki mapung phaba knowledge laitabadagini loinana lainga ki mekai ki covid 19 na laina laichattagi matau karamna ngak thokadagi aibagi matangda paksana awareness matam chana pihudabagi phibam asi oirakibane laingak na piba SOP miyam na ngak na chatnaba print amasu electronic media khaktana khaktada appeal tawriba asiki matakta exports in kungangi manung anjinna lairiba laik lasu aijadaba nupi angang amasu ahal oiraba ima ibel singda haktheng na awareness pi tuna takpi tambi ba mathau tai demonstration jong na covid 19 laina lai chattagi ngak thok na ba awareness pi bagi thabak paksan na chatabana miyam da mapung phana covid 19 tagi ngak thok na ba mapung phapu wa khalol len ngamgane covid 19 ki bayuk talai laingak amati miyam na chathariba lanjing asi ki maru oiba khulai de miyam na SOP ngak na chatmane SOP ki laiwa ahum aibadi social distancing miwi amag ki marakta phit taruk lap na leiba jumdagi mapan thokpada sungsoi choidana face mask upa amade sapon sina duna khutsa toina amdokpa semdokpa aibasini miyam na face mask ningthina sindarabasu sapon sina duna khutsa hamdok jamthokpage thabak chataba uba ifang bangde laingak na miyam tinba Imphal City manungki akoibada chauna atai district singki miyam tinba kaithel singda afaba ising amasung sapon marang kain thamduna miyam da khutsa amdok hanbagi thabak lakhot labade miyam gi mafam da sungsoi choidana sapon sina duna khutsa amdok jamthokpagi ainabi lahin bangamgane miyam na hand sanitizer sinabagi changwang na uba phange face mask upa hand sanitizer sinarabasu covid 19 positive oibagi chang hekalaklibi maram kari kino haibadu thidok khomthoge miyam na mask sinabada param chumdabagira natragana sinariba hand sanitizer quality leitaba oibagira haibadasu thidok pathoge covid 19 dagi haktok na ba sathariba lansing ki saruk ama oina lambi lamjau de chatpa miyoi sing ki marakte SOP ngaktaba param chumna marks updaba amade social distancing ngaktaba miyoi sing phagatuna fine thian ba amade awareness pibagi thabak laukat bagi tangai fadaba lei masi leiba kasi ko nung oiriba Delhi government na marks updaba amade social distancing ngaktaba miyoi sing phagatuna lupali sing ani fine thian ba amade numit darani kaisum sang thambagi thabak laukatuna covid 19 sandopa thingna na patharang laukat liba adukumba state asidasu laukat ba mathau tai state asigi miyam gi marakta lamhen tuhen ba tawba yade haiba thabaki mayukta leiba miyoi sing masing yamna leibana covid 19 lanteng ki SOP ngak na chatpagi mahutta SOP thugai bana arem bana tragana tawba ngambani lawba miyoi gi masing yamna uba phangle asigumba thugai yangkai pa manghan takhan ba districtive minded oiba miyoi gi masing yamna lei miyam ki damakta jaifana baseng ko sagan pagi wakalon constructive minded oiba miyoi gi masing na yamdabana covid 19 lanteng mai pak pangam dana bagi maram oirak libera haibasine yaikai thugai ba miyoi gi masing jamna leiba state oibadagi state asida sakhot pagi mai kai do khomang choksin bangam dana lairakhibani lawe miyam gi meyokta leiba miyoi sing ba asumba lambi da punana ba khona bada lainga ki thaudang changna lei loina state asida hause covid 19 laina laichatna piriba jaitheng ase control tawna phona bada lenghak na piba SOP ngakta basing sairak piba na miyam bo laichat asdagi kan bangam gani thajai dagalamborom da sendoi hunbasing awa from da tare malem da covid 19 ki laichat laktrangi mamang da Manipur da apik basen pam kharana lalol itik tawjaba miyoi kaya lalon pham mapham irei leitabana awa ba mayok nare no magi serun da pura ka pochai tiktuna hingjaba miyoi sing karbar mapham ase khwai kaithel asina oire soroki nakal kya da mapham kharda pochai joliba asidi joliba aibadune haujik oiriba mong asida khwairambang kaithel hangdokpa aibasisu aruba amane adubo kaithel phambsing nade kaithel hangningbagi apambadi phongdok naragle khwairambang kaithel ase hek hangba matamda oirakadurba mong adu laihak na khange aduna kaithel mari ase thingjintun thambani haina lawe sairaka sida haujik covid 19 ki khodong chaba lauraka passenger gari singi bara angak phangna wangle passenger gari singi bara angak phangna wangiba passenger gari sing asida lengak na piba SOP amatasu ngakte ngari nambagum atumak passenger haptuna puba yaure Imphal dagi khara lapa mafam dagi Imphal
tana passenger gari tongtuna lakpada nomada angkat handa pada passenger amana gari bhara unana pohona pada awaba mo oire thau tang baki nate passenger gari amada akak naba mi masing tamak hakadabani haibadi lei adubo madudi taude adu oirabadi hana normal da lorum bapara adu tamak lahonninge passenger seli bagari sing da police na mi hena tongi haiduna marak ta khamlaga sel loba yawe hariba sisu tobi daba chungani madu oirabadi bara hengkali basi hengkatra basu yagane makhoi su mayum da nungai da lening ba ngaktani adubo tagai fadaba chathok sasin tawba miyoi singda mateng pangba amane hiram asida covid ki satna kanglol asi gak pangaktaba passenger gari sing asida pharaga sel hek lowe aibasi tawhonningde masina passenger sing bara hengkatna bagi masaka ma oire oirikli pamong asida sel buraga karbar masa tawba singdade sendoi bohon gatra mayum makai ki awat apabo menkat katra aibasi da awaba ama oire ato papau amadana thau mamal hengkat pa aurakpa petrol amasung diesel ki mamal matam khara lengdana lairakibado haukiba tang kundagi mamal hengkat pa amuk haukre petrol ki mamanna haukiba september 22 dagi aduga diesel ki mamanna haukiba october tang ani dagi lengdana lairakibane matam khara mamal lengdana lairaklaba matungda august tang kundagi lengba hengkat pa amuk haurakibane an boina tang kunda petrol ki mamal liter da taraga taret aduga diesel ki na liter da paisa kungani thoi ki changde hengkat ke mathang numit tang kun mathuda petrol ki mamal liter da paisa tara manga amasong diesel ki mamal liter amada paisa kun hengkat ke thangna mamal hengkalakpa ahum lak chupo oina tang kuni thoida petrol ki mamal liter da paisa nipan amasong diesel ki na liter da paisa tara mapan ki changda hengkat ke haukiba numit humli da thangna na petrol amasong diesel ki mangan mamal hengkat ki bado malem ki oina thau ki mamal da ahung balak padagini aina government na aire public sector oil marketing company sing Indian Oil Corporation Bharat Petroleum Corporation Limited amasong Hindustan Corporation Limited na international oil price amasong foreign exchange rate ki benchmark te jumpham orka petrol amasong diesel ki mamal da numit khuding ahong balhen badi aina phangdokhe panbaya badi aukiba jun thada oil company sing na chayul homlom thangna numit khuding ki petrol amasong diesel ki mamal hengat khibane haukiba numit upni da petrol amasong diesel ki mamal liter da mathang sitna paisa nifu amasong paisa umpumathoi hengat khibaga loinana haujik national capital da delhi da petrol liter da lupa marfumathoi dasmik mari taruk amasong diesel na liter da lupa humdramathoi dasmik sono taret pire local tax bet kwang na loba mumbai dana petrol liter da lupa marfugani pan dasmik amataruk aduga diesel na liter da lupa humraga taret dasmik manga mari yaure India da petrol gi mamal liter da lupa parfoge mathakta aduga diesel na liter da lupa humdragi mathakta haigalakli pesi center da BJP na lusing ba NDA government laklaba matungda mamal leptana hengalakpadagine mamang da laikhiba government sigi matamda petrol gi mamal liter da lupa marfu aduga diesel gi mamana liter da lupa humdra yauba amukta yaukhide amromda center da NDA government laktringi gi matamda international market da laikhiba crude oil gi mamal aduda gi so haujikna anthare haukiba ing sok lising ani tara marigi me amada international market da crude oil gi mamal barrel da US dollar sama sukna taruk dasmik nipan manga oike haujikti barrel da US dollar sama sukna taruk dasmik nipan manga dagi yamna hantana leire haukiba jun tang taraga ni thuda de barrel da US dollar kunthraga nipan khaktamak pekhe international market da crude oil gi mamal barrel da US dollar sama sukna taruk pekhi ba matam da India da petrol gi mamal liter da lupa humdramadoi dasmik ni phum mari ama yauke aduga barrel da US dollar kunthraga nipan pekhi ba damit habade haukiba jun tang taraga ni thoidana liter da lupa humdramanga dasmik ama taruk pekhe international market da ing lising ani somna taraga mari gi me tang amada laikhiba crude oil gi mamal dagi haujik na ta tharabasu thau gi mamal wangduna leibase thauda loba central excise amasung VAT value added tax ki sangwang badagi oigane haukiba jun thada chayol homlom leptana numit khudingi petrol amasung diesel ki mamal engat khrapa matungda India government lupa koti lakh kun gi economic package amal aukthokhe economic package laukhthokiba aduga petrol amasung diesel ki mamal numit khudingi leptana engat khiba aduga mari leinarum loi ainingai leite COVID-19 laijat ngak thukna mayokna bada India government gi sengkau dagi satkiba amasung satkigadaba senpam adu kupkhatna ba government na thauda loba central excise amasung bet wangkat han kiba oiramba yai haukiba jun tang kuntra da prime minister Narendra Modi na all India radio amasung Doordarshan gi khudang da lebak miyam da pikiba paujel da PMG KAY prime minister garib kalyan anna jojna gi matam November tha phaw sang to lakani aina lak thokba ga loinana jojna asigi makata
Laibak asigi mi koti marfu henbada November tha phawbada tha amada seng kilogram manga amasung hawai kilogram ama lemna pigadori basi laibak asigi thabak suba nomba kanba laumi sing amasung tax sangnai na piba puksel chawraba mi singi mapanani haina singthakhe India dan nongmada petrol liter koti kun gatarit amasung petrol liter koti tararam sinai liter amada paisa taradang hengat pada government nongmada ka kada basin famsi aduki madik chawe aduna Hauzik India government na thaugi mamal numit kuding angkat pa hawrak lebase India ki COVID-19 mayok nanaba miam COVID-19 dagi ngaktuk nanaba vaccine kapthok naba tharong lokot panaching baka mari leinaram loi hainingai leite panbaya apati mamang da thaugi mamal lep tan angkat pada CPI Congress na singba tongan ba political party sing alebak sin bathungna protest tawpal laihibane aroi bada content sing asigi maro iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang biri pun nama potaka jari loinana channel asina dom da kanara badi subscribe like and share to baka wigalu pun nama po amukana thaga jari